हायरी टीवी की पाउदी यावरिबसिदि नखोइगी इमा बाबा नत्रा मसिना ताकरी मफमसिदा जोबु तुपाकीनि हाइदन फमनुन लेरिबसि जोय हारिबि एवलिननि मचानुपीदु ओयamle बेकीना हंगि वाहंगिसदा मा पाखुम करिमता पीदे वादी ngang na mafam sta hadokna satki masigi beki ni mangwanda nang kari dok yaw robana haidon hanjin hanjin hangi adubu joy si nok phet toram laga wa masira mata ngam dana mafam sta gi satkre uliba tv gi pause dana evelyn amadi women gi photo bu utuna kana gumba masigi miyo ani si thengna bi yaw robadi police ta pau pi bi ga dabani haidon law thogi aduga nakala madana wa thok oriba irs ki buildings tu lagle mafam sta leriba miyam si pakhana dru magi law dun sianari aduga evelyn su to phom khang dana mafam sta leptun leribani tanjais to women sangsil tru ma bu chingnu pur ga sakre एवलिन मांगोन हंगली आइगी पुरोइबदी हाइंग अम फावबा हातपा ngam संगते अदुगु मतौ करम नंग मागसी अतोप वर्जन अममगी मियोय अमखक्तो ओइगदोरिवन मसद वेमन मांगोन भाबता ननबगी दमता हाइरी मल्टीवर्स की वाखलोल असि नंगना खंगदबगिनी मफमसदा नंगना खल्लिबा अपिकपा वाखल अम फावबा अतोप यूनिवर्स अमददी पुंसी अम ओइना लैगदोरिवनी हाइबगी अर्थदी नंगी वाखलदा खल्लिबा अपिकपा डिसीजन अम फावबा अतोप यूनिवर्स अमददी असेंगबा थौदोक ओइना थोकदोरिवनी अदुबा हौजिकसु वेमन हाइरि वाफमसिंग सि एवलिन भाबता बंगमद्री अदुगा कास्ट सेक्युरिटी सिंग मखोय कोइथि थिरलिबनी मस्तिगी मखोय लोट ननबगी दमक्ता अतोप का अमदा वेमन एवलिन बु चिंगनु पुसिनख्रे अदुगा टेबल अमगी मखादा संसिन मखोय लोटुन लेरिबनी तंजास एवलिन मागी मपा गोंगोंग निंगसिंगले अदुगा हाइरि अखोय मफमसदा सुम लोटुन लेबि याररोय अइगी पपा दो नाइतोम तादुन लेहोरे माबु लौरुदबा यारोय वेमन कुमलै करिमता पाखतकनु माबु इन सेप ओइगदम मफम अमदा थमलमबनी असुन हाइबगा गोंगोंग हाइरिबु दुपासी उलकप मतमददी थोंगलिबि इरांग सि करिमता खंगबा तौदना कामदा सापो चादुन लेरि Hello guys, adom na soidana maki IPL yengbirangmani amadi thamoidu nungai bu soidana phawbirangmani adubu madu yengbirga soidana ki paisa tan bu pambirangmani 1x ki app tagi aidi paisa kyam tan mangami mafam star nungai bo masing yamna bu game sing yauribani madudi crash under and over dice amadi masitigi henba kyama aina khwaitagi pamjari basi crash haibasini nungai ba game sing su sanabirga adom na paisa kyam tan biagani karigumba adom na igi promo code c nabirga di 1,49,000 gi bonus ki senpum soidana phangdigani sukni gi lupa chani khaktang deposit tawbiraga sanaba hobu yaribani 1x na khwaitagi nungai ba amadi paisa मतन प्लेटफॉर्म हाइबदु ओइरमनि मरमदुन पंथब तौदना इगी कमेंट पिन तौरग यावरिबा लिंक से संचिन बिदुना नुंगारबा गेम सिंग छानबिदुना पैसा सिंग तानबिरो अदुग सोमदना वेमन मागी मोबाइल फोन से पुथोक्तुना मल्टीवर्स की मरमदा भाब ताननबगी दमते एवलिन द तारिबनि मयाइ सब चान लैरिबसि नंगी यूनिवर्स नि मफमसदनी नंगना लैरिबसि अदुग अतोप कांगोइ सिंग असि सु यूनिवर्स गाक्तनि मफमसद सु नंग चप मानब वर्जन अमम लोइन लैरिबा गाक्तनि मसिगुम यूनिवर्स से मसिंग थिंगमदन लैरिबनि मरमदुना नंग मानब वर्जन सु मसिंग थिंगमदबम खै लैरिबनि अदुगा अइना लागिबा यूनिवर्स असि ममिंगना अल्फावर्स कौई मफम अदुदगी नंगबु कन्नबगी दमक्ता मसिगी यूनिवर्स असि दैना लागिबनि असुन हाइबगा अल्फावर्स लैरिबा वेमन गी असेंग भागचांग सुलाले मखोगी यूनिवर्स असि टेक्नोलॉजी गी लमदा अदुकी मतिक चौखटपा मफम हाइबदु ओइरे मतंग स्टोलिबा सक्तम असि अल्फा वेमन गी कांगुन सरिबसि बेन अमगी मनुंगदनि अदुगा मखोइना गाडी थौलिबा मफम असि मांग ताकलबा संसार मगी मौंग मतौदा सुउबा फंगले बैकग्राउंड गी वेमन गी खोंजेल मखातान हाइरी आइगी मिंग से नंगना अल्फा वेमन हाइना कौबु यागनि अखोइगी संसार अदुदी अदुगी मतिक टेक्नोलॉजी द चौखट पाहिबदु ओइरबनि मरमदुना यूनिवर्स अमदगी अतोप यूनिवर्स अमद लैबा वर्जन अमदा जंपिंग तौबगी टेक्निक असि अखोइगी यूनिवर्स ने इहान हाना पुथोखिबनि अखोइगी यूनिवर्स अदुददी नंग से अदुगी मतिक ममिंग चटलबा अफावबो साइंटिस्ट अमसु ओइरबनि मयाम लाई अमगुम लाटनबा मिसक हाइबदु ओइरबनि मसिंग थिंगमदना मल्टीवर्स हाइबसि लै मरमदुना अखोइ इसामकी वर्जन सु मसिंग थिंगमदना लै हाइबा वाफमसि मयामदु उननबगी दमक्ता माना अनौबो थौंग अम पुथोरखिबनि हाइबदि अतोप यूनिवर्स द लैरिबा मसामकी वर्जन गा मसागा पाउ फाउनबगी ओइबा थौंग अमनि अदुम तौरगदी अतोप यूनिवर्स द लैरिबा मसामकी वर्जन अदुद यावजरिबा लौसिंग ज्ञान मागी मेमोरी मागी हाइसिंगबा अमदि इमोशन सिंग मुसु लोइना कनेक्ट तौनदुना लौथोक लौसिन तौबु याहलिबनि मसिदा एवलिना नंगना हाइरिबसनदी नंगोनसु अहेन ब तौबु ngamba magun kyama yaholliba sigumna tौबु यारिबरा मसिदा वेमनना होय मानी सुमी मदुगी थौंग अदमक तौगदोरिबनि मसिगी थौंग सिबु बर्स जंपिंग हाइना सुकौई अदुगा नंगसु याम थुना हौजिमक मसिगी थौंग सि तमदबा यादे असुना हारबदा एवलिन सिंगकपदा लोइख्रे वेमना मसिगी थौंग सि तमदुना नंगना हेउ तारबदी जोबु तुपाकी हारिबु नुपीदुगी मखुत्तगी नंगी थवाई कंजबा ngamgani मसिंग मतुंग वेमना मीन सारमबा टेबल मखादा नपतुना थमलबा सुंगम मान साइख्रे माना सुम तौरिबसि जंपिंग पैड एक्टिवेट तौननबगी दमत होनरिबनि हाइबदे इनगा साइसु हाइजेख्रे मसादा हिनदबा साउनिंगबा अकीबा थुकटपा हंगोइबा अमदि इमोशन फावबा थबकसिंग तौरगा जंपिंग पैड एक्टिवेट तौननबगी दमत होनरिबनि हाइबदे अतोप यूनिवर्स की वर्जन अमगा कनेक्ट तौननबगी दमत होनरिबनि असुमना मागी नाकोंग थेलिबा डिवाइस असुदा नमदुना एक्टिवेट तौख्रे वेमन हाइरे ओजे अखोइगी माइके तमना गार्ड अनि संगसिलगले मरमदुना मिचम छादुना मयाम नक्ता संगसिनदुना लोटनबा होनगदबनि तंजासदा एवलिन साउन हाइरे मसिगी थबकसिंग सु आइमोना तौहलिबा करिगिनो नखोइ यूनिवर्स की एवलिन अदु दोइना तौहनबा याद्रा अल्फा वेमन कुमलै अखोइगी संसार अदुगी एवलिन दी सीख्रे मसिंग मतुंग दम खोइ सेंथोरक्तुना मयाम लाउदुन सेंथोरलिबा सिंग मरक्ति यावसिनख्रे अदुगा कामगी मनुंग दम सेंसलक्तुना लोटलारे एवलिन हंगली नखोइगी संसार अदुदा इना मतौ करम सिरिबन मसिदु वेमनना नंग लिसिंग लोंगी मथक्ति सिखिबदो आइगी मिटसिमंगना उग्रबनि अदुगा सिरिबा खुसी खुदिमा अदो नंगबो हातखिबा गाक्तनि असुम हारगुदे एवलिन स्टिंगक्पा मथि कीबतना पिक थनख्रे
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯗꯨꯕꯨ ꯑꯗꯨꯃ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯣ ꯃꯁꯤꯗ ꯋꯦꯃꯟꯅ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯗꯤ ꯑꯣꯝꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯑꯣꯝꯅꯤꯚꯔꯁꯦꯜ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯣꯝꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯀꯧꯏ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯕꯨ ꯊꯦꯡꯒꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯀꯧꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯐꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯋꯦꯃꯟ ꯑꯃꯗꯤ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯔꯦ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯕꯗꯥꯏ ꯅꯨꯄꯤꯗꯨꯅ ꯃꯥꯡꯍꯟꯕ ꯄꯥꯝꯂꯤꯕ ꯈꯔꯕꯨꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯃꯁꯤꯒꯤ ꯕꯦꯔꯥ ꯀꯥꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯃꯁꯤꯗ ꯋꯦꯃꯟꯅ ꯅꯪꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯑꯔꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠꯁꯛ ꯑꯃ ꯁꯦꯝꯒꯠꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯂꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯕ꯭ꯂꯦꯛ ꯍꯣꯜ ꯃꯈꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯃꯗꯨꯗ ꯁꯨꯞꯅꯒꯤ ꯂꯥꯏꯠ ꯑꯃꯗꯤ ꯃꯦꯇꯔ ꯈꯛꯇ ꯅꯠꯇꯦ ꯆꯤꯡꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯃꯁꯤꯕꯨ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯉꯁꯤ ꯅꯪꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯅꯣꯡꯉꯥꯜꯂꯒ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯁꯝꯒꯤ ꯁ꯭ꯇꯥꯏꯜꯁꯨ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯅꯠꯇꯕ ꯅꯣꯡꯉꯥꯜꯂꯒ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯅ ꯊꯛꯂꯤꯕ ꯀꯣꯐꯤꯒꯤ ꯃꯍꯥꯎꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯑꯦꯕꯦꯂꯤꯟꯅ ꯍꯥꯟꯅꯒꯨꯝ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯋꯦꯃꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯑꯁꯤ ꯆꯪꯁꯤꯜꯂꯤꯕꯅꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯄ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯨ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯗꯕ ꯑꯦꯕꯦꯂꯤꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕꯁꯤ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯕꯁꯤꯔꯥ ꯋꯦꯃꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯀꯤꯗꯕ ꯃꯈꯩ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤ ꯑꯜꯐꯥ ꯋꯦꯃꯟꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯗ ꯑꯦꯕꯦꯂꯤꯟꯁꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯂꯣꯠꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦꯗꯅ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯉꯁꯥꯏ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯥꯏꯗ ꯊꯤꯟꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯎꯕ ꯐꯪꯉꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥꯃꯛꯀꯤ ꯂꯥꯏꯕꯛꯇ ꯆꯦꯖꯦꯠ ꯑꯃꯕꯨ ꯁ꯭ꯇꯦꯄ꯭ꯂꯔꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯕꯦꯂꯤꯟꯁꯇꯤ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯚꯔꯖꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯚꯔꯁ ꯖꯝꯄꯤꯡ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯕꯇꯟ ꯅꯝꯗꯨꯅ ꯚꯔꯁ ꯖꯝꯄꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯨ ꯑꯦꯕꯦꯂꯤꯟꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅꯁꯨ ꯂꯩꯔꯤ ꯋꯦꯃꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯤ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯇꯦꯕꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯂꯦ ꯑꯜꯐꯥ ꯋꯦꯃꯟꯅꯁꯨ ꯚꯔꯁ ꯖꯝꯄꯤꯡ ꯇꯧꯔꯒ ꯃꯁꯥꯁꯤ ꯀꯟꯈꯠꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯖꯤꯝꯅꯥꯁꯇꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅꯁꯨ ꯖꯤꯝꯅꯥꯁꯇꯤꯛ ꯁꯥꯟꯅꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯁꯥꯗ ꯄꯦꯄꯔ ꯀꯠ ꯇꯧꯗꯨꯅ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯕꯔꯁ ꯖꯝꯄꯤꯡꯒꯤꯗꯃꯛꯇ ꯆꯥꯔꯖ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯗ ꯁꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯋꯦꯃꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠꯄꯨ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯋꯦꯃꯟꯅ ꯋꯥꯈꯜ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯄꯦꯄꯔ ꯀꯠ ꯇꯧꯗꯨꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠꯁꯤ ꯁꯣꯛꯍꯟꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯁꯣꯛꯍꯟꯒꯗꯧꯔꯤꯕꯁꯤ ꯃꯔꯤꯔꯛꯅꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯍꯨꯝꯂꯛ ꯐꯥꯎꯕꯗꯤ ꯄꯦꯄꯔ ꯀꯠ ꯇꯧꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯔꯤꯔꯛ ꯁꯨꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯋꯥꯈꯜ ꯆꯪꯅ ꯍꯣꯠꯅꯕꯗꯒꯤ ꯃꯔꯤꯁꯨꯕ ꯄꯦꯄꯔ ꯀꯠ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯃꯟꯕꯨ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯦꯕꯦꯂꯤꯟꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯋꯦꯃꯟꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯝꯃꯤꯕ ꯗꯤꯚꯥꯏꯁ ꯑꯅꯤꯁꯤꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯂꯦ ꯗꯩꯗ꯭ꯔꯦꯅ ꯋꯦꯃꯟꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯈꯨꯎꯗ ꯐꯨꯖꯤꯜꯍꯜꯂꯒ ꯊꯨꯗꯦꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯋꯦꯃꯟꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯃꯄꯥꯁꯤꯗ ꯊꯝꯗꯨꯅ ꯃꯁꯥꯃꯛꯄꯨ ꯀꯟꯖꯍꯧꯔꯦ ꯃꯁꯤꯗꯒꯤ ꯗꯩꯗ꯭ꯔꯦ ꯑꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯋꯦꯃꯟꯅ ꯍꯧꯒꯠꯂꯛꯄ ꯇꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯥ ꯇꯥꯔꯦ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯥꯎꯔꯕ ꯎꯄꯨ ꯑꯃꯅ ꯃꯥꯒꯤ ꯊꯣꯡꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯩꯗ꯭ꯔꯦꯅ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯦꯕꯦꯂꯤꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯦꯜꯍꯧꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯋꯦꯃꯟ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯗꯨꯅ ꯐꯨꯅꯕ ꯍꯩꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯃ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯔꯥꯏꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ ꯃꯥꯒꯨꯝꯕꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯤꯁꯇꯔ ꯑꯜꯐꯥ ꯋꯦꯃꯟꯅ ꯑꯩꯅ ꯈꯪꯉꯤ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯋꯦꯃꯟꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯤꯕ ꯎꯄꯨ ꯑꯁꯤꯕꯨ ꯀꯥꯎꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯁꯨ ꯀꯤꯃꯟꯕꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ
Alpha women hairi nang hojimang burst jumping tawgadabani wafam sta habde evelyn di kibudu loirabani mastigi evelyn lord senselactuna women dagi ta hobu device ani simagi na kongdum hapsinre women ma khatari nang na martial art tamduna yamna phuna ba hikiba sangsar magi maramda nang ningsinggadabani mastigi mana mit usinduna mana kungfu tamduna phasana phuna ba hikiba sangsar magi maramda wakhal khalli mastigi alpha women gi team na magi maina sibu atopa universal leiba masamaki version amaga connect tawsinare aduga team masna hairai jumping pad activate tawna bagi damakta nangi thamoi nungda daidre hairi binupi sibu nungsibagi oibo wakhalol am puthokadabani masina jumping pad ki damakta charge oigadawribani hairale tawudu matang stable nangakliwasi daidre hairi binupi sta matau karba nungsibagi oibo wakhalol utkadawribano haibsi women themnu hairi aduma tawdaba iya yaroi thongsing du pangtholaga nangi jumping pad ki damakta charge phanggadawribani evelina masigi pambai sinataba atopadi leitabra women khomi nungsibagi thong adu si naro hairgana nasamaki khutpu thudektuna chaina khol piribusu yagani asun hainari daidre hairi binupi si pochai thugaiduna magi manakta sangsilaglai mastigi evelina nungsibu wahi phongdoklibani haiduna I love you haina yamna kina phongdoklure tobudu magi jumping pad asi activate oyu haibi adre rejected haiduna ulagle adubu evelina di tanjasta magi nakong yauribu device ste activate ki button asi namkhre masing matungda magi brain asin laglibasi magi hanagi home universe asidani haibadi film asi ahobudagi yaurliba aikoi gi prithvi isda lairiba evelyn gi version aduni evelyn si magi hanagi home universe da sakhre haibasi women su bhab tare tanjasta nakalamadana daidre haribi nupi sangsil thuma abu yamatam thina phukre magi makok siming sel da phujil hanma matamda nakalamarom da lairiba aikoi prithvi gi version asisu masa matungtana kok siming sel da phujin jare tanjasta magi manakta lairiba women asdi hanagi nupa thoktaba ipang pangjaba women aduni mana hairi aina di nangi thamoi thugaibadu pamdabani tobudu oirakliba phibam sina maram oiduna aina nanga khainana bagi ware si laukibani sarsta byron go nupa amale hobu aduna su hairai magi nupi ga khaina khraba matungda mahak se aduki batik nungai haiduna maram aduna aina su nanga khaina rage haiduna khalakibani tobudu tanjasta evelyn di tholiba thodok sing sing maram da bhap taba ngamdri women ma khatari aikoi da wakhal nungai taba thodok sing problem sing lakma matamda nanga phamina duna wari sanana bagi damakta nangi nanakte he he lakpani adubu nangna di ai wasing taw haibi ade nangi thokpa atopa thabak sing tawduna dum laikibani asun haibaga evelyn gi wakhal si atopa version amadum hokre haibadi daidre na mabu phuri bastu lei hojima bu daidre na yam kan paiduna lang thokhe upai litrabe evelyn si women bu kau duna kapli tanjasta alpha women hairai ai bunga pigani evelyn ai di chattaba yararoi asun haibada evelyn stingak pudroikre alpha women ma khatari achumbe evelyn adu thina na bagi damaktani aina satkadari basi hojek ai gi mitmang da leribe evelyn sidi aina na handagi thirakliba misakaduna lamdre mastigi evelyn na kaptuna hairi ngai khonga konang satkinu ai gi thokpa amuka su hona duna ahen ba sakti sing puthokna bagi damak to honage tobudu alpha women di mabu thadokuna satkre hanagi nupa thoktaba kithuki rumba nupi gumbo women na doin lehoe asumna alpha women mabu thadokuna satkre habisi khangbada evelyn si tawpham khangdabadi kaptun leire masing matungda makhoi ni sangduna upu sibu inthokna ba honari tanjasta daidre haribi nupi sina makhoi nak sangsilali usina sina upu si inthokpa ngamduna makhoi ji kahamgi manungdong sangsilakton thonglo chinro leikre evelyn sauna hairi nangnei bu thadokuna satkaba tanjasta bagi manakta leribu women nadi man hairi sing si karino haiba khangunate mustigi mana khumlai nangna hairi bisu ai khoi ni khaina bagi wafam madura tanjasta evelyn gi wakhalasi magi hanagi version is damu halagne women kaptuna hairi anu bu sahi sina lakma matamsda ai khoi ni nungsina na pungani haiba sini ai khalubana tobudu ai hojik ta khangle nangna haiki wafam maduna hen summi haibasi haibadi nangna ingon haikibani karigumba ai khoi ni sil honglam da batarabadi hena phabu punsi moiramgani haiduna adoragadi isai sagi tongan balambi amamda sanarangmani mashariduna ma hojik ningamdana kapli evelyn khumlai aina di madugi wafam madu nangwan da haiki walaiti asumna makhoi ni wari sanringi nakalamarom da daidre heribi nupi sina thong phakai duna thugairagle women di tawriba thongsing si khangdabani na ngakduna daidre di yengdun lai aduga evelyn nungsi wahi phongdoktuna I love you haiduna daidre bu themna bagi damak honari haibadi magi jumping pad activate tawna bagi damak honari bani adubu daidre heribi nupi sina di mana themlibis di yawanate magi makai tamna shauna sangsilali bani upai litrabe evelyn amadi women si mathwai hingna bagi damak siali adubu daidre na makhoi bu hat na bagi damak tanar pale panate evelyn onsinduna amukasu I love you haiduna themli tanjasta daidre na awang mafamistagi makhoi da kauna na bagi damak chongtharali bani masi udagi women su pakatuna laudun leikre aduga hojik evelyn laimai da khu kullaga makhut lonaduna thamoi nungdagi yamna asengba nungsiba mongda I love you haina phongdoli masidagi di magi nakong di yauri device si asang masu dang alagle button is namduna magi jumping pad activate tawkre asumta udagi magi wakhlon si multiverse ki mafam kya da singnu pokre aduga hojik mana yoksilali basi mama samaki version asina yamna maming lebi celebrity mo oiriba universe asidani sangsara sigi oinadi women namabu themduna america da satna bagi wafam si haiba matamda mana yakhide mastigi women namabu thadokuna america da satchibani madi magi pokpham namdam moiriba saina da dum lehoe women ga kaina badagi mana wakhal nuaitana kap kap tun lalingi tanjasta gangster kangbu kharna lambi thattuna mangondagi pochei munna ba honare tanjasta yamna phuna bahibi nupi malaktuna gangster nupa su phuduna mabu kanbire masi matungdagi di evelyn na nupi sigi manakta leiduna kungphu tamduna phuna ba haina na bagi dam to honari
ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯀꯨꯡꯐꯨ ꯍꯥꯏꯕꯁꯤ ꯁꯨꯡꯅꯒꯤ ꯐꯨꯅꯕꯒꯤ ꯃꯤꯡ ꯑꯃ ꯅꯠꯇꯦ ꯃꯁꯤꯒꯤ ꯕꯤꯁꯀꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯅꯪꯅ ꯀꯨꯡꯐꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯅꯨꯄꯤꯁꯤꯅ ꯃꯈꯨꯠꯇ ꯕꯤꯁꯀꯤꯠ ꯑꯁꯤ ꯄꯥꯏꯔꯒ ꯑꯦꯕꯂꯤꯟꯕꯨ ꯀꯨꯡꯐꯨ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤ ꯈꯨꯠꯇꯒꯤ ꯕꯤꯁꯀꯤꯠ ꯑꯁꯤꯕꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯐꯖꯅ ꯀꯨꯡꯐꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯨꯅꯕꯒꯤ ꯃꯍꯩꯁꯤ ꯃꯥ ꯐꯖꯅ ꯍꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯡꯐꯨꯒꯤ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯑꯃꯗ ꯃꯥ ꯊꯣꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯄꯅ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡꯗꯥꯗꯨꯅ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯑꯦꯛꯇꯤꯡ ꯑꯃꯗꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯀꯤ ꯃꯄꯥꯟꯗꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯐꯣꯇꯣ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤ ꯀ꯭ꯔꯤ ꯏꯅꯔꯤ ꯀꯨꯡꯐꯨ ꯃꯥꯁꯇꯔꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯁꯥꯡꯂꯕ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯅꯪ ꯑꯣꯏꯕ ꯉꯝꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯐꯥꯎꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯦꯕꯂꯤꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯒ ꯗꯩꯗ꯭ꯔꯦꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯒ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯑꯦꯕꯂꯤꯟꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯀꯨꯡꯐꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯎꯔꯕꯅꯤ ꯃꯉꯣꯟꯗ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯤꯕ ꯗꯩꯗ꯭ꯔꯦꯒꯤ ꯈꯣꯡꯁꯤꯕꯨ ꯃꯥꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯨꯛꯇ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯗꯩꯗ꯭ꯔꯦꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯇꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯑꯦꯕꯂꯤꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯇꯨꯅ ꯗꯩꯗ꯭ꯔꯦꯕꯨ ꯃꯥꯅ ꯐꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯋꯦꯃꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯕꯂꯤꯟ ꯃꯁꯥꯁꯨ ꯃꯁꯥꯗ ꯉꯛꯆꯕ ꯄꯣꯛꯆꯔꯤꯕꯅꯤ ꯗꯩꯗ꯭ꯔꯦꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯕꯂꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯥ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯇꯦꯌꯔꯁꯤꯗ ꯑꯣꯟꯊꯗꯨꯅ ꯆꯠꯈ꯭ꯔꯒ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯉꯛꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯒ ꯋꯦꯃꯟꯅꯁꯨ ꯃꯉꯣꯟꯗ ꯉꯛꯅ ꯍꯪꯂꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯦꯕꯂꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯀꯞꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯄ ꯇꯧꯗꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯇꯧꯗꯅ ꯂꯩꯈꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯖꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯒꯤ ꯄꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯋꯦꯃꯟ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯗꯛꯁꯤꯗ ꯃꯍꯥꯛ ꯑꯜꯐꯥ ꯋꯦꯃꯟꯗ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯦꯕꯂꯤꯟꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯀꯣꯛꯅ ꯐꯛꯂꯥꯡꯗ ꯌꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯣꯠꯂꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯏꯪꯊꯍꯜꯂꯨ ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯋꯥꯈꯜ ꯃꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯉꯣꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯦꯕꯂꯤꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯄꯨꯔꯣꯏꯕ ꯋꯦꯃꯟꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯂꯨꯍꯣꯡꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯐꯣꯇꯣ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ ꯑꯦꯕꯂꯤꯟꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯦ ꯃꯥꯒ ꯗꯤꯁꯀꯅꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯨꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤꯕꯅꯣ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯦꯛ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯈꯔ ꯂꯤꯛ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯦꯛꯁꯟꯗ ꯂꯩꯔꯤꯕꯗꯨ ꯑꯗꯨꯕꯨ ꯀꯨꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯨꯝꯕ ꯑꯁꯣꯏꯕꯁꯤꯡꯁꯤ ꯊꯣꯛꯍꯟꯗꯕ ꯅꯪꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯂꯛꯑꯒꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯏꯅꯔꯖꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯁꯤꯡꯁꯤ ꯆꯥꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯑꯜꯐꯥ ꯋꯦꯃꯟꯗꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯇꯧꯕꯇꯕꯨ ꯑꯦꯕꯂꯤꯟꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯅ ꯑꯆꯥꯄꯣꯠꯁꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯗꯤ ꯍꯦꯛ ꯂꯩꯔꯝꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯗꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯂꯤꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯦꯃꯟ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯃꯐꯝꯁꯤꯗ ꯍꯜꯂꯛꯎ ꯑꯦꯕꯂꯤꯟꯅꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯅꯪꯒꯤ ꯚꯔꯖꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯁꯤꯜꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯕ ꯃꯒꯨꯟ ꯑꯗꯨ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯒꯅꯤ ꯕ꯭ꯔꯦꯟ ꯄꯣꯈꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯑꯦꯕꯂꯤꯟꯅ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯨꯟꯅ ꯇꯥꯔꯣ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯂꯤꯔꯛꯂꯒꯦ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯕꯔꯁ ꯖꯝꯄꯤꯡ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯅꯪꯅ ꯎꯕꯗꯒꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯤꯁꯛ ꯑꯁꯤ ꯎꯠꯂꯛꯂꯦ ꯑꯗꯨꯒꯗꯤ ꯁꯣꯝꯒꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯦꯕꯂꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯔꯝꯂꯦ ꯋꯦꯃꯟ ꯃꯈꯥ ꯇꯥꯔꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯑꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯟꯕꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯈꯤꯕꯅꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯏꯅꯔꯖꯤ ꯑꯁꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯜꯇꯤꯚꯔꯁ ꯄꯨꯝꯕꯗ ꯂꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯁꯨ ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯨ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯦ ꯍꯦꯛ ꯑꯣꯏꯕ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯂꯩꯕ ꯉꯝꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯪꯁꯥꯔꯁꯤꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯒ꯭ꯌꯥꯟꯁꯤꯡ ꯑꯃꯗꯤ ꯃꯜꯇꯤꯚꯔꯁꯀꯤ ꯄꯋꯥꯔꯁꯤꯡ ꯌꯥꯎꯈ꯭ꯔꯦ
ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯤꯠꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ 에벨린ꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯜꯐꯥ ꯋꯦꯃꯟꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯃꯥꯅ ꯊꯤꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯊꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯕ꯭ꯔꯦꯟꯅ ꯀꯅꯦꯛ ꯇꯧꯁꯤꯜꯂꯕ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯁꯣꯝꯗꯅ 에벨린ꯅ ꯍꯪꯂꯤ ꯅꯪꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩ ꯁꯦꯟ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ 에벨린 ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯅꯪ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄꯤ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ 에벨린ꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯒ ꯑꯃꯨꯛꯀꯁꯨ ꯀꯅꯦꯛ ꯇꯧꯁꯤꯟꯅꯈ꯭ꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯁꯤꯅ ꯇꯥꯔꯥꯝꯅ ꯑꯣꯛꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯚꯔꯖꯟ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅꯁꯨ 에벨린ꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ ꯃꯥ ꯍꯧꯖꯤꯛ ꯋꯦꯃꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ 에벨린ꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯋꯦꯃꯟꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯇꯝꯂꯨꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯨꯡꯐꯨ ꯃꯥꯁꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯦꯟꯀꯞꯅ ꯄꯨꯟꯈꯤꯕꯁꯤꯁꯨ ꯎꯕ ꯐꯪꯂꯦ ꯑꯗꯨꯒꯗꯤ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ ꯋꯦꯃꯟ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ 에벨린 ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯌꯨꯡ ꯍꯟꯖꯤꯜꯂꯨ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯗꯨꯅ ꯃꯥ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯝꯂꯤꯕ ꯋꯦꯃꯟꯒꯤ ꯕ꯭ꯔꯦꯟ ꯀꯅꯦꯛꯁꯟ ꯑꯁꯤ ꯇꯠꯈ꯭ꯔꯦ ꯃꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯗꯩꯗ꯭ꯔꯦ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯄꯨꯂꯤꯁꯇ ꯀꯞꯇꯨꯅ ꯇꯝꯂꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯁ꯭ꯇꯦꯞꯂꯔ ꯄꯤꯟ ꯀꯥꯞꯁꯤꯟꯗꯨꯅꯁꯨ ꯁꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯄꯨꯂꯤꯁꯇ ꯇꯝꯂꯤ ꯃꯁꯤꯗ 에벨린ꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯁꯥꯅ ꯇꯧꯖꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯤꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯕꯦꯛꯑꯞ ꯀꯧꯈꯤꯕ ꯂꯩꯇꯦ ꯋꯥꯀꯤ ꯇꯣꯀꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯦ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡ ꯕꯦꯛꯑꯞꯀꯤꯗꯃꯛꯇ ꯂꯥꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯑꯜꯐꯥꯚꯔꯁꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯌꯦꯡꯕꯗ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗꯅ ꯂꯤꯞꯀꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯂꯤꯞ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯖꯣꯏꯅ ꯑꯣꯟꯊꯣꯛꯄ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯑꯣꯛ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ 에벨린ꯅꯁꯨ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯉꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯖꯣꯏ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯗ ꯎꯁꯤꯠꯊꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤ ꯃꯁꯤꯗꯒꯤ 에벨린ꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯔꯦꯁꯄꯦꯛ ꯂꯩꯅ ꯋꯥ ꯉꯥꯡꯕ ꯌꯥꯗ꯭ꯔꯥ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯠꯇ ꯍꯦꯟꯀꯞ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯐꯣꯏꯗꯠꯇꯨꯅ ꯍꯥꯠꯄꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅꯗꯤ ꯊꯥꯖꯗꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯍꯦꯟꯀꯞ ꯑꯁꯤ ꯃꯥꯅ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯄꯋꯥꯔ ꯑꯃ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯐꯝꯁꯤꯗ ꯉꯥꯜꯂꯤꯕ ꯕꯜꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯈꯞꯄꯤ ꯑꯗꯨꯒꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯆꯦꯖꯦꯠ ꯀꯌꯥ ꯑꯃ ꯑꯣꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯀꯣꯛꯁꯤ ꯄꯣꯛꯈꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ 에벨린ꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯃꯃꯥꯏꯁꯤ ꯃꯥꯒꯤ ꯂꯨꯈꯝꯂꯣꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯆꯤꯟ ꯑꯁꯤꯗ ꯎꯝꯗꯨꯅ ꯃꯔꯨ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯤ ꯑꯉꯛꯄ ꯐꯤꯖꯣꯜ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯅ ꯀꯥꯞꯂꯛꯄ ꯃꯔꯨꯁꯤꯅ ꯅꯨꯄꯥꯁꯤꯗ ꯄꯥꯜꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ 에벨린ꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯋꯦꯃꯟꯕꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯄꯨ ꯂꯩꯃꯥꯏꯗ ꯁꯨꯊꯗꯨꯅ ꯍꯥꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ 에벨린ꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕꯁꯤ ꯎꯕꯗ 에벨린ꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯉꯣꯟꯗꯒꯤ ꯆꯣꯡꯊꯣꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯀꯦꯠꯆꯞ ꯃꯍꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯦꯛꯇꯨꯅꯁꯨ ꯆꯥꯔꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯁ꯭ꯇꯤꯛ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯜꯂꯛꯂꯤꯕ ꯁ꯭ꯇꯤꯛ ꯑꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯠꯁꯛ ꯑꯃꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯑꯣꯟꯊꯣꯛꯍꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ 에벨린ꯁꯤꯗꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯀꯟꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯇꯟꯖꯥꯁꯤꯗ 에벨린ꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯅꯠꯇꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯦꯛ ꯍꯥꯏꯔꯝꯕ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪ ꯑꯁꯤ ꯑꯣꯏꯔꯦ ꯖꯨꯖꯨ ꯇꯝꯕꯥꯀꯨ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯖꯨꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯍꯥꯏꯕ ꯍꯩꯇꯕꯗꯒꯤ ꯖꯨꯖꯨ ꯇꯝꯕꯥꯀꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛ 에벨린ꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ 에벨린ꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯋꯦꯃꯟꯕꯨ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤ 에벨린ꯅ ꯍꯥꯏꯔꯤ ꯑꯣ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯍꯟꯗ꯭ꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯐꯥꯎꯕ ꯇꯧꯍꯜꯂꯛꯇꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯇꯦꯇꯨ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯁꯒꯟꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯁꯤ ꯎꯠꯂꯛꯏ 에벨린ꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯃꯁꯥꯕꯨ ꯒꯦ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯄꯥꯝꯃꯤ ꯑꯁꯤꯔꯥ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯃꯔꯝꯗ ꯅꯪꯅ ꯈꯪꯒꯗꯕ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ
ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯜꯂꯤꯕ ꯕ꯭ꯂꯕꯁꯤꯡꯁꯤ ꯂꯣꯏꯅ ꯈꯞꯂꯦ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯅ ꯃꯉꯣꯟꯗ ꯁ꯭ꯇꯦꯆꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯕꯨ ꯇꯨꯄꯥꯀꯤꯁꯤꯁꯨ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯂꯤ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯑꯩꯁꯨ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪꯕꯨ ꯐꯨꯅꯕ ꯍꯩꯕ꯭ꯔꯣ ꯇꯥꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯐꯨꯅꯕ ꯍꯩꯕ ꯚꯔꯖꯟ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯐꯤꯗ ꯌꯨꯡꯁꯨ ꯍꯟꯖꯤꯜꯂꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯉꯛꯂꯤꯕꯗꯤ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯐꯨꯅꯕ ꯍꯩꯕꯤ ꯚꯔꯖꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯒꯤ ꯑꯦꯕꯦꯂꯤꯟꯗ ꯑꯣꯏꯅ ꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯀꯅꯦꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯑꯦꯕꯦꯂꯤꯟ ꯑꯃꯒꯅꯤ ꯃꯥꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯗ ꯐꯨꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯀꯥꯡꯕꯨꯁꯤꯅ ꯃꯥꯅ ꯆꯣꯡꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯀꯅꯦꯛ ꯇꯧꯔꯤꯕ ꯑꯦꯕꯦꯂꯤꯟꯒꯤ ꯁꯪꯁꯥꯔꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯍꯣꯠ ꯗꯣꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯣꯏꯔꯝꯂꯦ ꯅꯨꯄꯤ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯨꯠꯇ ꯍꯣꯠ ꯗꯣꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯩꯗ꯭ꯔꯦ ꯑꯁꯤꯗꯤ ꯑꯦꯕꯦꯂꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯅ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯦꯡꯂꯤ ꯇꯤꯚꯤꯗ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯁꯨ ꯍꯣꯠ ꯗꯣꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯣꯏꯅ ꯑꯣꯏꯔꯦ ꯇꯥꯟꯖꯥꯁꯤꯗ ꯗꯩꯗ꯭ꯔꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯕꯦꯂꯤꯟꯗ ꯄꯥꯏꯔꯨꯔꯦ ꯇꯧꯕꯇꯕꯨ ꯗꯩꯗ꯭ꯔꯦꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯎꯕꯗ ꯑꯦꯕꯦꯂꯤꯟꯗꯤ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯗꯩꯗ꯭ꯔꯦꯕꯨ ꯃꯥꯅ ꯏꯟꯊꯣꯛꯂꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯒꯤ ꯑꯣꯏꯅ 10,000 BCꯒꯤ ꯃꯇꯝꯗ ꯎꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯍꯣꯠ ꯗꯣꯒ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯁꯤꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯄꯥꯜꯂꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯠꯁꯥ ꯄꯥꯟꯕ ꯌꯣꯡ ꯑꯃꯕꯨ ꯍꯣꯠ ꯗꯣꯒꯀꯤ ꯈꯨꯠꯁꯥ ꯄꯥꯟꯕ ꯌꯣꯡꯁꯤꯡꯁꯤꯅ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯀꯔꯤꯃꯠꯇ ꯃꯊꯧ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯦꯕꯦꯂꯤꯟ ꯑꯁꯤꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯇꯟꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯜꯇꯤꯚꯔꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯦꯕꯦꯂꯤꯟ ꯀꯌꯥ ꯑꯃꯒ ꯊꯦꯡꯅꯔꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯅꯪꯅ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟ ꯍꯪꯂꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯆꯃꯝꯅꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯕꯨ ꯚꯥꯞ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯑꯁꯤ ꯁꯝꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯠ ꯃꯔꯛꯇ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯃꯥꯒꯤ ꯈꯨꯠ ꯃꯔꯛ ꯑꯁꯤꯗ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯔꯗꯥ ꯑꯉꯧꯕ ꯑꯃ ꯊꯥꯗꯗꯨꯅ ꯊꯝꯂꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯎꯠꯂꯛꯏ ꯑꯗꯨꯒꯗꯤ ꯄꯔꯗꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯕꯦꯒꯜ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨꯅꯤ ꯑꯦꯕꯦꯂꯤꯟꯅ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯑꯩ ꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯕꯣꯔꯤꯡ ꯆꯨꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯕꯦꯒꯜ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯁꯤ ꯁꯦꯝꯕꯅꯤ ꯑꯩꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯕꯦꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯩꯒꯤ ꯑꯁꯥ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯀꯞꯅꯤꯡꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯩꯅ ꯄꯥꯝꯖꯕ ꯍꯩꯔꯥ ꯑꯩꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯥꯟꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛ ꯕꯦꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯜꯂꯛꯈꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯦꯕꯦꯂꯤꯟꯕꯨ ꯀꯧꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯍꯪꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯅꯪꯅ ꯁꯦꯝꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯈꯨꯝꯂꯛꯏ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯥꯗꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯦꯕꯦꯂꯤꯟꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯖꯣꯏ ꯅꯪ ꯑꯁꯨꯝꯅ ꯈꯟꯈꯤꯅꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤꯅ ꯈꯨꯝꯂꯛꯏ ꯃꯁꯤ ꯇꯧꯕꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯣꯛꯆꯔꯤꯕꯅꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯐꯝꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯗꯤ ꯕꯦꯒꯜ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯆꯥꯎꯔꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯦꯕꯦꯂꯤꯟꯁꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯗꯧꯔꯦ ꯃꯁꯤꯗꯒꯤ ꯋꯦꯃꯟꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤꯁꯤ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯝꯗꯨꯅ ꯄꯨꯔꯒ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯕꯦꯂꯤꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯄꯥ ꯒꯣꯡꯒꯣꯡ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯄꯄꯥ ꯍꯥꯏꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯅꯄꯥ ꯅꯠꯇꯦ ꯑꯩ ꯑꯁꯦ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯗꯨꯗꯒꯤ ꯂꯥꯛꯄ ꯒꯣꯡꯒꯣꯡꯅꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯄꯥꯒꯤ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯕꯦꯂꯤꯟ ꯑꯁꯤꯗꯤ ꯉꯛꯄ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯋꯦꯃꯟꯒꯤ ꯅꯥꯇꯣꯟꯗ ꯃꯅꯝ ꯇꯥꯍꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯐꯝꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯕꯨꯁꯨ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯜꯐꯥ ꯋꯦꯃꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯅꯣ ꯁꯥꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯐꯝꯁꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯃꯐꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯅꯪꯅ ꯏꯟꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯃꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯋꯦꯃꯟꯅ ꯅꯠꯇꯦ ꯁꯥꯔ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯕꯦꯂꯤꯟ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯗꯤ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯔꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕꯤꯈꯤꯅꯨ ꯃꯁꯤꯗ ꯑꯦꯕꯦꯂꯤꯟ ꯍꯥꯏꯔꯛꯏ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯗꯨꯔꯥ ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏ ꯑꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ
nakhoi alpha verse tagi lakpa miyoi singsna ingon na minam ba kyam ngang libu karigin aduga aina haining wa pham amana nakhoi na handagi thiri hariba Evelyn do ID oiram loi Mr. Alpha wi mana khumlai nangase aina thiraliba Evelyn adumangni Evelyn na ID kariguma thaba amata da hithoi singthoi ba misak haibu sunatte wemanna ho madumangni aina pamlibasi ngasi phawda aina atopa multiverse ki masing yamlaba Evelyn lising gi mathakta ukhre makhoi sing du gi marakta nangna mayam dagi top top pi haibu oiribani nangna tawning ba thabak kya amagi pandam kya am leirbasu madu sing du nangna mai pakna pangthokpa amata ngamkhide aibadi nang si khwaidagi nadau TV misakamani leiriba Evelyn gi version mayam adu gi marakta nangna khwaidagi mai thibadana nasaruk oibi avatar amani asuna haribada Evelyn na aina khwaidagi dau TV ni haribasi ukarigino engondagi hena phatabi masu aina oi madudi magi khud ado hoddo ki achapot oina pali madugi Evelyn du mugdaw thibade abata leiram laroi we mana harai sangsar sta leiriba mipum khudimaki atopa version ama multiverse loin leinariba ngaktani sigi sangsar sta mana tawbudi pamlaga tawungam khitaba thabak singado atopa sangsar amada loina pangtholiba ngaktani haibadi sangsar sigi oina asonbado atopa sangsar dana magi akanbagi matik magun haibadu oiribani tawbudu nangdi mai thibadana pik thalaba misagamani aduna thabak khudimak tawningmagi apamadu nangi thamoidu poklibani atopa sangsar da leiriba singadudi magi talent amamda haithoi singthoiba ngaktani tawbudu nangdi mai thibana pik thalabani na thabak khudimak pangthokpa ngambagi talent aduna sada yawgadoribani Tanjasta Alpha Gongong noktun hairi nangna adugi amna mabu gyan tahana bo honarabasu magi wakhalasdi nakalamada thaiduna laikre maramaduna mabu shakti leba misak moina purakpada mai pakpa ngamnaroi adugu Tanjasta mapalomdagi joina mamabu kauduna thong hangdoknabagi damakta thong thilagli masda Alpha Gongong nadi thong hangdokanu masimana namthak tawnanabagi damakta honarakpani Alpha wemana khumi ikhoigi reading gi matung inadi mafamsida changlibasi jobu tupaki na tehana phongdoli masdigi Alpha Gongong ngaktuna laklibasi mana tragadi housing ma kadai disakre asum haibaga huji olaglibasi Alpha verse ki sangsardani Alpha women gi kangmuna tongnu chaliba venus gi mamangda jobu tupaki si makhoi de attack tongna bagi damak leptun leiram lai mastigi makhoi ti masi huji pakhan amadu loirawani Alpha gongong lauduna hairai maga na khoi gi thengai na bangam loi maramaduna na khoi na thwai hingna bagi damak yam thun sian chi gadamani adugo songi sangsarda Alpha women gongong da hairi makhoi ni bu section yengsin biramu ai jobu tupaki gi thengai na bagi damak honaruge Alpha gongong na khumlai makhoi ani gi damakta ai gi Alpha verse pu khudong thibda ta hamge da banate Masharamraga verse jumping tawduna ma hanagi sangsar da mohankre Alpha women Evelyn da hairi yari makai mafam sithadokni yam thuna sakki gadamani aidi sai sangsar da handaba yadre Tanjasta Evelyn di magi wata na nabagi dam thai adu Alpha women di magi sangsar da mohankre adu mafam stele hori basi hanagi ipang pangjaba women naduni joy na thong thinduna kauri basi mana tare masdigi mana thong hangdok nabagi dam tawri adu Evelyn di kauri basi sanu pinate thong hangdokanu adu mana hairi wafam sta da women na thong hangdokre adu hangli joy nangdi mafam stege do bulagli ai su khangde haiduna man khumi kasing manung da man hek changsilakpaga yamathuna Evelyn sensilakuna tep nu punchinduna ma phakre masanu pi joina dingaktuna karino ibana toriba su haina phongdolibani adugo weman sungak pudal wairabani Evelyn hairi aikoi shep oina leina bagi dakta masi aina tawribani aikoi gi chanu pi gi brand manung ista phatra bu bhut nu pi una tongchinduna laikre Alpha women amade Alpha gongong na maga fight tongna bagi dakta ingon hairam libani man hairali bo pham ista mamang le bo weman sti ngak pudal laikre adugo machanu pi joina so hairi mafam sta le bo pune masi loina kok chak la male Masde Evelyn kumlai nangnadi karimata ningsingam laroi maramdi nangi brain aduda atopa sangsar da leiba nang nasamaki version amani chongshinduna thabak sing tawlibani haibadi puppet singa tawriba aduga chap mananani khudamoina hairabada film amusu leibani hotel amada master chef oiduna sak thongbu nupa amagi makokta rakun namana phamlaga magi masamdu chingduna ahau mathel sing thonganba adugi film aduga chap manamani film adugi maming adu rakakuni haiba natra masna masanu pi joina noktuna film adugi maming adu rakakuni haibadate ratatuli haibani ma chef adugi kokthakta tonglibadu rakun natte usini adu mama Evelyn di join hari wafam sti yadri kokthakta tonglibadu uchi na te rakun namani haiduna dum mare yetun leire matawdum na khoi gi kokthakta su atopa sangsar dagi nasamaki version singa tongchinduna nakhoi na sana di khangjadana thabaki ama to holibani asuna harli wafam sing is the women amadi joy si thingmangam dana yam kana noktun leire tanjasta tumnun leire magongong sim kap thole Evelyn bumagi malakta kausile aduga paper katar ma piduna man hairi mahaki dhyan si nakalama thaidokun leibani tanjasi khudong chaba loduna mahabudang na hato hogadamani adugu thabak si tawbungam loi haiduna Evelyn na phongdoli Alpha gongong na hairi tanjasi khudong chaba loduna mabu halhu tarabadi masigi universe asigi oinadi jobu tupaki haribi nupi du mafam sta lakhan bangam laroi dabani maramaduna yamathuna mabu halhu gadamani Evelyn na masana pi da munni yengi adu kaptuna ai madugi thabak tu tawbungam loi haina phongdoli Mr. Alpha gongong na masigi sangsar asi khakki phawba nang jobu tupaki bo hat pangam drabadi atopa masing thingam dan leiriba sangsar sing adugi di matau karam na hat pangam gadoriba Mr. Evelyn na amaboyerbasu mahagse adongi di na sunupi Mr. Gongong na oi chumi ai gi thamoi du sunungai taba kyam phawri bani adubu lanpham si mai pak na bagi damakta mabu sacrifice tau thok taba yadre maramaduna masigi thabak se tahudaba ihamag yadabani asumna Alpha gongong na mabu themadagi hujikti Evelyn su joy bo hat pagi wafam sti yare makutta katar si paiduna masana pigi mai kitam sangsilagli
ꯃꯃꯥꯒꯤ ꯈꯨꯠꯇ ꯀꯇꯔꯁꯤ ꯎꯕꯗ ꯖꯣꯏꯁꯨ ꯄꯥꯈꯠꯇꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯇꯔꯁꯤꯅ ꯊꯤꯟꯒꯦ ꯇꯧꯔꯝꯂꯒ ꯃꯉꯣꯟꯗ ꯄꯨꯟꯁꯤꯜꯂꯤꯕ ꯇꯦꯞ ꯑꯁꯤ ꯑꯣꯏꯅ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯅꯣꯡꯃꯩꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ ꯑꯦꯕꯦꯂꯤꯟꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯟꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯣꯝꯅ ꯍꯥꯠꯄ ꯌꯥꯔꯣꯏ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯥꯅ ꯇꯥꯠ ꯇꯧꯗꯨꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯁꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯅꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯣꯏꯔꯤꯕ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯄꯋꯥꯔꯒ ꯆꯥꯟꯅꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯨꯕꯗꯒꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯕ ꯁꯛꯇꯤ ꯂꯩꯕꯤ ꯅꯨꯄꯤꯁꯤ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯊꯤꯡꯍꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯈ꯭ꯔꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡ ꯁꯨꯡꯉꯛꯄꯗ ꯂꯣꯏꯔꯦ ꯑꯦꯕꯦꯂꯤꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯤꯠ ꯌꯥꯝꯅ ꯊꯨꯞꯀꯗꯕ ꯃꯍꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯩꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯂꯣꯏꯅꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯕꯇꯟꯗ ꯅꯝꯂꯦ ꯇꯧꯕꯇꯕꯨ ꯂꯣꯀꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯅꯝꯁꯤꯜꯂꯕꯅꯤꯅ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯀꯌꯥ ꯑꯃꯒ ꯃꯥꯒ ꯀꯅꯦꯛ ꯇꯧꯅꯔꯦ ꯃꯊꯣꯡ ꯆꯥꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯤ ꯎꯆꯦꯛ ꯇꯧꯅꯁꯨ ꯈꯣꯡꯂꯤ ꯇꯟꯖꯥꯁꯤꯗ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯕꯦꯂꯤꯟꯅ ꯒꯣꯡꯒꯣꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯗ ꯕꯣꯇꯜ ꯑꯃꯅ ꯊꯥꯔꯝꯂꯒ ꯋꯦꯃꯟ ꯑꯃꯗꯤ ꯖꯣꯏꯕꯨ ꯄꯨꯗꯨꯅ ꯀꯥꯁꯇꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯜꯐꯥꯚꯔꯁꯇ ꯂꯩꯔꯤꯕ ꯒꯣꯡꯒꯣꯡ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯖꯝꯄꯔ ꯈꯨꯗꯤꯡꯃꯛ ꯊꯥꯈ꯭ꯔꯣ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯖꯝꯄꯔ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯖꯝꯄꯔꯁꯤꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯚꯔꯖꯟꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯑꯜꯐꯥ ꯒꯣꯡꯒꯣꯡꯒꯤ ꯈꯣꯟꯖꯦꯜꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯍꯥꯏꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯕꯦꯂꯤꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯍꯥꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯑꯣꯟꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯍꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯖꯝꯄꯔꯁꯤꯡꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯕꯤꯜꯗꯤꯡꯁꯤꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯕꯦꯂꯤꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯀꯞꯇꯨꯅ ꯖꯣꯏꯗ ꯍꯥꯏꯔꯤ ꯅꯪꯒꯤ ꯀꯣꯛꯇ ꯐꯤꯂꯤꯡ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯄꯤꯕ ꯐꯤꯂꯤꯡꯅꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯏꯊꯤꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯅꯪ ꯅꯠꯇꯦ ꯅꯪꯅ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯗꯣ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯑꯣꯏꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯖꯣꯏꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯕꯦꯂꯤꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯅ ꯅꯪꯅ ꯀꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛꯁꯨ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯇꯞꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯑꯣꯡꯁꯤꯡ ꯊꯤꯅꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯑꯃꯅ ꯏꯁꯩ ꯁꯛꯂꯤ ꯑꯃꯅ ꯗꯥꯟꯁ ꯇꯧꯔꯤ ꯄꯤꯂꯔꯗ ꯂꯦꯛꯇꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯃꯁꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯁꯤꯟꯖꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯕ ꯇꯧꯔꯒ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯁꯥ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯒꯤ ꯃꯥꯏꯟꯁꯤꯡ ꯀꯅꯦꯛ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯑꯗꯨꯒ ꯑꯦꯕꯦꯂꯤꯟꯅꯁꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯜꯇꯤꯚꯔꯁꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟꯁꯤꯡꯒꯤ ꯈꯨꯠꯁꯥꯁꯤꯡꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯅꯥꯇꯣꯟꯗ ꯊꯦꯡꯍꯜꯂꯒ ꯍꯛꯊꯤ ꯈꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯝꯄꯔ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯃꯥꯒꯤ ꯂꯣꯏꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯦꯕꯦꯂꯤꯟꯅ ꯃꯁꯥꯕꯨ ꯍꯛꯊꯤ ꯈꯜꯍꯟꯗꯨꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯀꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯁꯤꯟꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯌꯣꯠꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯨꯁꯤꯟꯕꯗꯒꯤ ꯌꯣꯠꯆꯩꯗ ꯊꯤꯟꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯈ꯭ꯔꯕꯤ ꯑꯦꯕꯦꯂꯤꯟꯒꯤ ꯚꯔꯖꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯃꯤꯠ ꯇꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯁꯤꯡꯒꯔ ꯑꯣꯏꯈꯤꯕꯤ ꯑꯦꯕꯦꯂꯤꯟ ꯑꯃꯅꯤ ꯑꯁꯨꯝꯅ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯂꯪꯁꯀꯤ ꯄꯋꯥꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯁꯤꯒꯤ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯕꯦꯂꯤꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯚꯔꯖꯟꯗ ꯆꯦꯜꯂꯤꯕ ꯃꯃꯤꯠ ꯇꯥꯡꯂꯕꯁꯨ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯁꯤꯡꯒꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯁ꯭ꯃꯣꯛ ꯕꯣꯝꯒꯤ ꯃꯩꯈꯨ ꯃꯔꯛꯁꯤꯗ ꯁꯣꯔ ꯊꯤꯡꯗꯨꯅ ꯀꯨꯏꯅ ꯂꯩꯕꯁꯨ ꯉꯝꯂꯦ ꯃꯁꯤꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯖꯝꯄꯔꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯋꯦꯃꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯖꯣꯏ ꯁ꯭ꯃꯣꯛ ꯕꯣꯝꯒꯤ ꯃꯩꯈꯨ ꯑꯁꯤꯅ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯒ꯭ꯌꯥꯁ ꯃꯥꯁꯛ ꯑꯅꯤ ꯃꯨꯟꯗꯨꯅ ꯂꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯕꯨ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯅ ꯎꯞꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯖꯝꯄꯔ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯪꯒꯜꯗ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯇ ꯂꯩꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯏꯁꯩ ꯁꯛꯂꯝꯕꯗꯒꯤ ꯂꯣꯛ ꯈꯨꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯔꯝꯂꯤꯕꯁꯤ ꯇꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯕꯦꯂꯤꯟꯅ ꯑꯃꯨꯛꯀꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯥꯒꯤ ꯁꯤꯅꯨꯡꯗ ꯌꯣꯠꯁꯤꯜꯂꯦ
ꯑꯗꯨꯒꯗꯤ ꯍꯟꯗꯛ ꯃꯥꯅ ꯀꯅꯦꯛ ꯇꯧꯅꯔꯤꯕꯁꯤꯗꯤ ꯄꯤꯖꯥꯒꯤ ꯁꯤꯝꯕꯣꯜ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯃꯁꯥꯃꯛꯀꯤ ꯚꯔꯖꯟ ꯑꯣꯏꯕꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯑꯦꯚꯦꯂꯤꯟ ꯑꯃꯒꯅꯤ ꯃꯥꯒꯤ ꯁꯥꯏꯟꯕꯣꯔꯗ ꯍꯥꯏꯕꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯝꯗꯁꯨ ꯑꯦꯚꯦꯂꯤꯟꯅ ꯒꯥꯔꯗ ꯑꯃ ꯄꯥꯏꯗꯨꯅ ꯖꯝꯄꯔꯁꯤꯡꯁꯨ ꯇꯞ ꯇꯥꯡꯅ ꯐꯨꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯝꯄꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥꯡ ꯊꯥꯕ ꯐꯪꯗꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥꯅ ꯐꯨꯊꯔꯦ ꯑꯦꯚꯦꯂꯤꯟꯒꯤ ꯐꯨꯅꯕꯒꯤ ꯍꯩꯁꯤꯡꯕꯁꯤ ꯎꯕꯗ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯁꯇꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯦꯚꯦꯂꯤꯟꯕꯨ ꯀꯥꯎꯔꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯎꯐꯨꯗ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯕꯨ ꯐꯨꯔꯛꯂꯤꯕꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔꯒꯤ ꯖꯝꯄꯔ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯚꯦꯂꯤꯟꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅ ꯌꯥꯝꯅ ꯊꯨꯅ ꯐ꯭ꯔꯤꯖꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯍꯨꯏ ꯑꯁꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯑꯣꯏꯅ ꯌꯥꯎꯍꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯅꯁꯨ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯖꯨꯁ ꯕꯣꯇꯜ ꯑꯃ ꯄꯨꯂꯞ ꯑꯣꯏꯅ ꯊꯛꯆꯤꯜꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯋꯦꯃꯟ ꯑꯃꯗꯤ ꯖꯣꯏꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯍꯨꯏꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯚꯦꯂꯤꯟꯒꯤ ꯃꯥꯏꯀꯩꯗ ꯑꯃ ꯂꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅꯁꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯃꯥꯒꯤ ꯚꯔꯖꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯍꯟꯗꯛ ꯃꯥꯅ ꯀꯅꯦꯛ ꯇꯧꯅꯔꯤꯕꯁꯤꯗꯤ ꯍꯣꯇꯦꯜ ꯑꯃꯗ ꯁꯦꯞ ꯑꯣꯏꯗꯨꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯑꯦꯚꯦꯂꯤꯟ ꯑꯃꯒꯅꯤ ꯃꯁꯤꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟ ꯑꯁꯤꯗꯤ ꯊꯥꯡꯁꯣꯔꯤ ꯑꯃꯗꯤ ꯈꯥꯕꯩꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯍꯧꯕ ꯁꯦꯝ ꯁꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯤꯅꯤ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤꯕꯨ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯇꯨꯅ ꯍꯨꯏꯒꯤ ꯊꯧꯔꯤꯁꯤ ꯀꯛꯊꯠꯄꯗ ꯍꯨꯏꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯐꯨꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯒꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯁꯦꯞ ꯑꯣꯏꯔꯤꯕ ꯑꯦꯚꯦꯂꯤꯟ ꯑꯁꯤꯗꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯦ ꯍꯣꯇꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯇꯠꯀꯅꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯦꯞ ꯑꯃꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯄꯦꯟꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯦꯚꯦꯂꯤꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯦꯚꯦꯂꯤꯟ ꯀꯥꯡꯕꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯥꯀꯜ ꯑꯃꯒꯤ ꯁꯪꯁꯥꯔꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯦꯞ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯞ ꯑꯣꯏꯕꯒꯤ ꯍꯩꯁꯤꯡꯕ ꯃꯒꯨꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯚꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯅꯨꯄꯥꯁꯤꯅ ꯌꯣꯠꯆꯩ ꯑꯅꯤ ꯄꯥꯏꯗꯨꯅ ꯑꯦꯚꯦꯂꯤꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯉꯥꯛꯊꯣꯛꯂꯤ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯦꯚꯦꯂꯤꯟꯅꯁꯨ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯀꯣꯛꯇ ꯌꯣꯠꯆꯩꯅ ꯀꯟꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯆꯦꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯕ ꯃꯁꯥ ꯃꯁꯥꯒꯤ ꯚꯔꯖꯟꯁꯤꯡꯒ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯔꯝꯂꯤꯕꯗꯨ ꯇꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯖꯣꯏ ꯑꯃꯗꯤ ꯋꯦꯃꯟꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯈꯣꯏꯗ ꯆꯦꯟꯅꯔꯝꯂꯤꯕ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯋꯥꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯄꯣꯠꯆꯩ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯨꯄꯥꯁꯤꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅꯁꯨ ꯃꯥꯒꯤ ꯊꯧꯑꯣꯡꯁꯤ ꯈꯪꯂꯦ ꯅꯨꯄꯥꯁꯤꯅ ꯃꯁꯥꯃꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯊꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯥꯒꯤ ꯃꯊꯨꯟꯗ ꯌꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅ ꯄꯣꯠꯁꯛ ꯑꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯨꯟꯅꯔꯛꯂꯤ ꯑꯦꯚꯦꯂꯤꯟꯅ ꯅꯨꯄꯥꯁꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯖꯣꯏꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯨꯒꯤ ꯅꯥꯇꯣꯟꯗ ꯁꯣꯔ ꯀꯟꯅ ꯀꯥꯝꯁꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯛꯊꯤ ꯈꯜꯂꯛꯀꯅꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯃꯠꯇ ꯁꯦꯠꯇꯦ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯨꯟꯗ ꯌꯨꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯅ ꯃꯆꯥꯅꯨꯄꯤ ꯖꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯤꯒꯤ ꯅꯥꯇꯣꯟꯗ ꯁꯣꯔ ꯀꯥꯝꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯛꯊꯤ ꯈꯟꯗꯣꯔꯛꯄꯒꯤ ꯁꯥꯐꯨꯁꯤꯕꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯨꯅꯕ ꯍꯩꯕ ꯃꯥꯏꯟ ꯑꯃꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯦꯚꯦꯂꯤꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯁꯨ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯍꯩꯕꯤ ꯑꯃꯒꯤ ꯃꯥꯏꯟꯒ ꯀꯅꯦꯛ ꯇꯧꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯦꯚꯦꯂꯤꯟꯅ ꯅꯨꯄꯥꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯦꯚꯦꯂꯤꯟꯒꯤ ꯃꯃꯥꯏꯗ ꯀꯥꯎꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯃꯊꯨꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯟꯗꯨꯅ ꯖꯝꯄꯤꯡ ꯄꯦꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯦꯚꯦꯂꯤꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯔꯤ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯅꯤ ꯊꯦꯡꯒꯥꯏꯅꯔꯛꯄꯁꯤꯗ ꯃꯥ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯅ ꯐꯨꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯟ ꯑꯁꯤ ꯌꯨꯅꯤꯚꯔꯁꯀꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯂꯩꯕ ꯃꯥꯒꯤ ꯑꯇꯣꯞꯄ ꯚꯔꯖꯟꯁꯤꯡꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯅꯦꯛꯁꯟ ꯄꯪꯇꯧꯗ ꯇꯧꯅꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯑꯃꯃꯝꯗꯒꯤ ꯃꯥꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯊꯨꯟꯗ ꯌꯨꯗꯨꯅ ꯌꯥꯎꯔꯤꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯌꯥꯝꯅ ꯊꯨꯅ ꯁꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯤꯂꯝꯒꯤ ꯁꯤꯟ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯚꯔꯖꯟꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯑꯣꯡ ꯑꯃꯗꯤ ꯂꯣꯏꯅ ꯐꯥꯎꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯜꯐꯥ ꯒꯣꯡꯒꯣꯡꯅ ꯃꯥꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯦꯚꯦꯂꯤꯟꯕꯨ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯒꯣꯡꯒꯣꯡꯅ ꯍꯥꯏꯔꯤ ꯑꯦꯚꯦꯂꯤꯟ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯤꯃꯤꯟꯅꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯃꯒꯤ ꯄꯤꯟ ꯁꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯍꯌꯤꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯅꯔꯦ ꯑꯦꯚꯦꯂꯤꯟꯅ ꯍꯌꯤꯡ ꯑꯁꯤꯕꯨ ꯅꯥꯇꯣꯟꯗ ꯆꯤꯡꯁꯤꯟꯕꯗꯒꯤ ꯍꯛꯊꯤ ꯀꯟꯅ ꯈꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯖꯝꯄꯤꯡ ꯄꯦꯗ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ
ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯅꯔꯤꯕ ꯚꯔꯖꯟ ꯑꯁꯤ ꯀꯨꯡꯐꯨ ꯇꯝꯂꯤꯕꯤ ꯑꯦꯚꯦꯂꯤꯟ ꯑꯃꯒꯅꯤ ꯁꯨꯞꯅꯒꯤ ꯈꯨꯅꯥꯎꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯁꯑꯞꯁꯨ ꯏꯜꯂꯤ ꯑꯁꯨꯝꯅ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯂꯤꯡꯅꯕ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯪꯕꯒ ꯂꯣꯏꯅꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟꯅ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯁꯛꯇꯤ ꯍꯩꯁꯤꯡꯕꯁꯤꯡꯁꯤꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤꯅ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯑꯜꯐꯥ ꯒꯣꯡꯒꯣꯡꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯁꯤꯁꯨ ꯌꯥꯝ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯖꯝꯄꯔ ꯀꯌꯥ ꯑꯃꯅ ꯑꯦꯚꯦꯂꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯎꯟ ꯑꯣꯏꯅ ꯀꯣꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅꯁꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯒꯣꯡꯒꯣꯡꯒꯤ ꯈꯨꯠꯇꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯁꯤ ꯄꯣꯛꯈꯥꯏꯔꯝꯃꯦ ꯂꯩꯔꯤꯕ ꯖꯝꯄꯔꯁꯤꯡꯁꯤꯅ ꯑꯦꯚꯦꯂꯤꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯦꯚꯦꯂꯤꯟꯅ ꯃꯥꯒꯤ ꯀꯜꯂꯕ ꯈꯨꯅꯥꯎꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤꯁꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅꯁꯨ ꯆꯠꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯄ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯅꯨꯄꯥꯁꯤꯕꯨ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯚꯦꯂꯤꯟꯒꯤ ꯍꯛꯆꯥꯡꯁꯤ ꯆꯣꯛꯊꯗꯨꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯋꯦꯃꯟꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯂꯩꯃꯥꯏꯗ ꯇꯨꯔꯛꯂꯤꯕ ꯑꯦꯚꯦꯂꯤꯟꯕꯨ ꯃꯥꯅ ꯑꯣꯏ ꯑꯦꯚꯦꯂꯤꯟꯅ ꯍꯥꯏꯔꯤ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯋꯦꯃꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯉꯛꯄ ꯊꯧꯑꯣꯡꯁꯤꯡꯁꯤ ꯑꯩꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯜꯐꯥ ꯋꯦꯃꯟ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯅ ꯅꯣꯛꯇꯨꯅ ꯑꯣ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯑꯣꯏꯔꯦ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯐꯥꯏꯠ ꯇꯧꯅꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅꯁꯨ ꯎꯔꯝꯂꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯥꯏꯊꯤꯒꯗꯕ ꯅꯠꯇꯦ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯊꯦꯡꯒꯥꯏꯅꯒꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯋꯦꯃꯟꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯑꯉꯥꯎ ꯑꯐꯩ ꯋꯥꯈꯜ ꯈꯟꯊꯗꯕꯒꯤ ꯊꯕꯛ ꯀꯧꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯅꯤꯚꯔꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯃꯊꯛꯇ ꯃꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯚꯦꯂꯤꯟꯅꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯋꯦꯃꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯦꯚꯦꯂꯤꯟꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯋꯦꯃꯟ ꯑꯁꯤ ꯂꯣꯛ ꯈꯨꯕꯒ ꯂꯣꯏꯅꯅ ꯃꯥ ꯍꯧꯖꯤꯛ ꯁꯤꯒꯗꯕꯒꯤ ꯇꯧꯔꯛꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯦꯚꯦꯂꯤꯟꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯑꯜꯐꯥꯚꯔꯁ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯗꯤ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯂꯣꯏꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯋꯦꯃꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯋꯦꯃꯟ ꯑꯦꯚꯦꯂꯤꯟꯗ ꯍꯥꯏꯔꯤ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯔꯕꯗꯤ ꯑꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯗꯕꯅꯤ ꯃꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯋꯦꯃꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯦꯚꯦꯂꯤꯟꯗ ꯃꯥꯅ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯜꯐꯥꯚꯔꯁꯀꯤ ꯁꯪꯁꯥꯔꯁꯤꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯋꯦꯃꯟꯕꯨ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯚꯦꯂꯤꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯦꯃꯟ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯟ ꯀꯅꯦꯛ ꯇꯧꯔꯝꯂꯤꯕꯁꯤ ꯇꯠꯈ꯭ꯔꯦ ꯑꯦꯚꯦꯂꯤꯟꯅ ꯀꯞꯇꯨꯅ ꯑꯜꯐꯥ ꯋꯦꯃꯟ ꯍꯥꯏꯗꯨꯅ ꯀꯧꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯏꯄꯪ ꯄꯪꯖꯕ ꯋꯦꯃꯟ ꯑꯗꯨꯅꯤ ꯑꯗꯨꯒ ꯉꯛꯇꯨꯅ ꯃꯥꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯇꯟꯖꯥꯁꯤꯗ ꯖꯣꯕꯨ ꯇꯨꯄꯥꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯋꯦꯃꯟꯅ ꯉꯛꯇꯨꯅ ꯍꯪꯉꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯖꯣꯏ ꯅꯠꯇꯕ꯭ꯔꯥ